Thoubal Mela Groundda Thoubal District Apunba Meira Paibis singi mifam pangthokre. Wangjing BDO Office Sangaba lakani tauriba Chief Minister gi khongchat boycott tauri haina Thoubal District Apunba Meira Paibis singna fongdorakli. Thoubal District Apunba Meira Paibis singna sinduna Thoubal Mela Groundda paugi mifam ama pangthokre. Ngasigi mifam aduda masing yamlaba Thoubal District leiriba tongan-tongan ba kendra singi Meira Paibi luchingbi singna sarukya ki. Mifam aduda Meira Paibis singna hayengi Chief Minister gi khongchat yaningde hauzik Manipur mai chakli haibana chingba kholau kaya lauki. Mifam aduda Meira Paibi gi luchingbi aman hai hayeng nungthil pung ama taba matamda Manipur gi Chief Minister amadi anga mathau mayam ga loinana masing yamlaba security na yomlaga Wangjingda BDO Office Sangaba lakani tauriba asi Thoubal District Apunba Meira Paibis singna boycott tauri amadi yaba ngamloi haiki. Mahakna makha taraduna hai hauzik Manipur asida leiriba pikliba ngangani mamagi mathada khonduna leizariba kari su khangzadriba icha ani busu kuki singna hatokpiba aduga micha mahum amasu hatokpiba aduga santi leire hairaga ukrul chatlure aduga Chief Minister na santi leire hairaga amok micha mani amasu hatokpire micham kaya sure siriba asi haiba wahangsu hangki. Mahakna makha tan hai hauzik Manipur asi mai chakli mai thagasida kumai haraw amadi Sangaba amata tauba yaroi haiba asi Thoubal District Apunba Meira Paibis singna amato oina warep laure haiki. Loinana masigi mathakta laikai gi Meira Paibis sing amadi club sangsan singna hayeng asi karigumba amata hek thorakpada lambida thoraktuna saruk yaminasi hainasu appeal tauki. Loinana Sangaba duda saruk yaba singsu Meira Paibis singna makoigi yekna bani haina laugani haiba wafamsu thamki. Thoubal District ta leiriba Apunba Meira Paibi ima singna ngasi thoksarakuna Press note ama thoksari base akunga mathoi thamari 2026 ki pung ama taba matamda Manipur gi Chief Minister amadi angam athau phamnaiba kaya ga loinana security kaya na yomlaga hayeng asi Wangjingda video office ama sangkaba lakani haibase Thoubal district ta leiriba Apunba Meira Paibi na boycott taure haibasi gi sigidamak akoina ngasi press note asi thoksabani loinana hauzik Manipur sida leiriba bikliba karisu khangzadriba mamargi mathada kolaga tumjariba isani dubu hatokpiba kuki singna adula mathakta misam ahuma masu hatokba santi leire hairaga urkhulda salure security mayam amana Chief Minister santi leire hairaga karigidama urkhulda saliba misambu kapaga kuki na karigidama misamani bisu hatokpriba misam kaya sure mi tarian halaba matungda hauzik Manipur se mai sakli mai mathaksida kumai harau sangawa amata Thoubal district to wayaroi habese Thoubal district laiba Apunba Meira Paibi na wanamaki mase ware amata oina lauri loinana masigi mathakta laikai gi club sangstan da laiba ani Meira Paibi khudimana hayang ase kari gumba amatang thoklaba lambi da thokna protest minaba masida tholaktraba masa gi daita tawgadabni karigumba sangawada tholakpa Meira Paibi organization khudimak Meira Paibi gi yanglaw oigene haibase ngasi Apunba Thoubal district ta leiba Meira Paibi na sakhini haibase miangi mafam thamjari